ngasi maru eba pauda hauzik chathariba Rajya Sabha gi budget session da CA bill asi supplementary bill ama oina matam amada hekta puthokpa yai haina Ramadap na haikre Menpek na hayengdagi leibak miyam na lambi lamjaw do thoktuna khongjang sangsinbiu haina lauthokre Haurakliba angang singi punsi lepkadoriba mahai masingda maram chadana apanba piroidabani haina Manipur gi Governor Dr. Nazma Hatulana fongdokre Amadi memi mihata maru oina chenaba yungkhaibam Rohit fasi togduna hanana ba rai pikre Kurumjari Times of Manipur News miyeng tabiri bapunamapu ARUNBALA taramna oksari ngasigi maru eba pausing mayamda sandokna pizari BJP ki General Secretary North East in charge Ramadap na UNI ga unaba amada CA Bill 2016 asi hauzik chathariba Rajya Sabha gi budget mifamda approval launana ba matam amada hekta supplementary bill oina puthoklaba yai haikre nakalamromda hauzik sayena ba kaya laiba CA bill gi matangda center na lokholakpa khongthangda Samata Party amadi Bahujan Samajwadi Party na sagolagani haina fongdokre ngarang numidang party ani gi maikei digi CA bill Rajya Sabha da puthokpada sagolagani haina BJP gi lusingba singda thajaba pirakre masimangna Rajya Sabha gi budget session loigedaba nongmo watlingai tha asigi taranithoi da Rajya Sabha da CA bill asi supplementary oina puthoklaba yana leire hairi Bharat Laingakna CA bill asi withdraw tawdri fawba hayengdagi hawna leibak miyamna lambi lamjaw do thoktuna paktakna na road independent mass protest sangsin biu haina Menpek ki co-convener amu kamaina miyamda lauthokre ngasi Kwakaithel Sega road leiba JCILPS ki head office ta pangthokiba paumi singa unaba amada Menpek ki co-convener amu kamaina road independent mass protest ki khongjang asi sangsilingai serekta leibak miyam gi apambagi Mayokta Bharat Laingakna bill asi Rajya Sabha da pass taunanaba honarabadi miyamna thawai phawba thabagi khongjang changsilakani haiki Mahakna haiki Manipur Laingakna bill asigi mayokta lepagi mahutta close ama oina hapkadabani haina phongdoragliba si yaningde Bharat ki President Ramnath Kovindna CA bill na miyamda karisu sokhaloi haina phongdokhiba wafam adu miyamda minambani haiba yauna wafam kaya ama phongdokhi Withdraw to ba ready tawre habagi warep che assembly thuna lawruga masi tawdardi masi so ekoi yamna chingna ningai koi sub clause ki wafam laite aduna kri orso masi bill pass to tardi ekoi government so ekoi pura ekoi withdraw to bani ekoi minister ki MLA ki women che withdraw to bani haiba khongjam du tobiu loina aidi maring ni aidi Hokip ni, ID ko chimte ni, gakte ni, ID anan maring ni haina laiba yarwa. Pulap oina, sinna na muru oina, tak khon singcho, yamna hadana thopiyo, diulale. Citizenship Amendment Bill yaning daba phongdokladuna lamdam asigi miyam amasung mahairoi singna khongjang sangsinba leptri ngasisu Thobal district ki manungchanba maikei adongi mahairoi singna bill asigi mayokta wakat khongjang chatkre khongchat aduda saruk yakhiba mahairoi singna CAB yaningde Manipur da CAB chanaba yaroi Rajya Sabha da bill asi pass toba yaroi haiba kholauk sing lauki DM college ta su mahairoi singna CA bill gi mayokta khongjang sangsinkre khongjang adu police na laksinaba honaba da irang thokhi amarom da CA bill gi khongjang sagaluduna ngarang numidang nimpal na sinduna mayai lambi paringi langthabal phura makhongdagi hauraga akoiba mafam singda maira gi khongchat chatkhi Loinana Kwakaithel miyam nasu CA bill gi khongjang saugatuna tidim ground manakta wakat mifam sathaki bill sine karigumba ek ondana chanaba taragati hujiki notice ki praja singje pungmut mutpagi phibam da lakadoba ama leibase ayamna khabar da television da loina ba khangnar ba ngata ni lako adu masi akoi thamoi songna nuai jade madu nuai jadu do pen da do madu tawbiganu india government adu india gi hana leijeriba federal structure se masi kaitana hana gumna adum ingna singna shanti ona maya punna leiminna se haibado madugi adu haijening ba haitare adugi mayam na ngasi siden
lamdam asida CA bill chatnaba yaroi haibagi dabi tawduna People's Alliance of Manipur pamna leibak miyam ga loinana sangsiliba khongjang asida kanaguma amataga yanaba purakloi miyam ga loinana pamliba pandam asi phangdriba phawba khongjang sangsinkhigani haina pamgi convener wahengbam kamesona fongdokre ngasi nungthil amukok office ta pangthokhiba paumi singa unabada mahakna makha tana haiki pamna tha asigi ahumgi numidangi pung 6 tagina Tang marigi numidang pung 6 phawba sangsinkiba khongjangda saruk yakhiba club maira paibi amadi miyambu thagatpa phongdoki amadi makha taba khongjang singdasu mapung phana saruk yabiu haiki Rai Sabada karamba matamda bill si puthokadoribano haibatugi akoi yamna kanna akoi monitor tawraga akoi leijari Delhi da leiba adumba political leadership aduga loinana tongan ba political analysis aduga tongan ba CSO sing hiram jigi matang da thoran dona khang heraba expert kaya ga koi yamna tattana koi pau phaunari Rai Sabada puthokpage tangtaba tangdangba ma madugi wafam akoina hek khangbaga hana lauthok sakhiba ga aduga mari lenana total shutdown ye aduma khongjang adu puthokadaba numit adumakta tawgani Paumi singa unabadu da saruk yakiba amuko ki president oibeta natana pamgi convener su oiriba SM Jalana hojik sangsiliba khongjang asida CSO sing amata oina punsinduna khongjang asi mai pakna bahona si haibadan pamna taramna oi pamna tha asigi tareta total shutdown sangsingani haina toromba du Rajya Sabha da CA bill puthokadaba numit chapchana khangba ngamdabana total shutdown gi khongjang adu handokle makha tana pamna kupna khanaraga Rajya Sabha da CA bill puthokpa numit adu da total shutdown tawgani haiki People Alliance Manipur na miyam gi pokta ki matungina sangchiliba khongjang asida citizenship amendment bill asi completely withdraw tawti phawa kariguma hiram amatada compromise tawroi makata na akoi gi movement asi sanction binabagi damakta iram damasda leiriba CSO amasung civil organization khudimku movement asi makata na sathabiu haina akoina People Alliance Manipur gi maiki degi noluchari Mama mapa amadi leiriba civil society organization singna haurak liba angang singi punsi lep kadoriba mahai masingda maram chadan apanba pibiganu lairik laisugi manga leiba haiba sina masak thokba mating leiba khunai ama ohenba ngamgadoribani haina Manipur gi governor Dr. Najma Haptulana fongdokre wafam asing asi Mantipurkhida leiba IGR South ki Assam Rifles Public School gi kuntra humdoi suba sahi gi oiba thoramda athoiba mithunglen gi oiba warol piraduna haikibani mahakna makha taraduna Manipur Hairiba lamdam asi ningsingba thoktraba matamdagi kanglup kayana khundaduna laklibani mataw asumna haurakliba angang singdasu amatta oiba amadi nungsi sanabagi wakhallon adu pinanaba honasi maramaduna haurakliba angang singnasu kanagumba furup amagi phattaba wa ngangba amadi kanagumba amabu hunduna khak ngangloidabani haiki Assam Rifles Public School gi mahairoi singda mana yanthokpa amadi nat ki oiba jago isai utpana mapung oikiba thauram aduda Najma Haptulana makha taraduna school asina miyoi minungsida yumpham oiraga lairabagi pankhai makha da leiba mahairoi kuntarukta mahai masing amadi hostel gi khudong saba piramba si singthaningai ni asigumba khongthang asina lamdam asigi mahai masingbu awangba thakta pukhatpa ngamlagani haiki Ngasigi thauram aduda IGR South ki Major General KP Singh Assam Rifles Public School ki Principal Dr. Alka Jensu Sarugyaki Assam Rifles ki makok thongba official Singh amadi school ki oza singna Sarugyaki Education, health of the students should be encouraged. Therefore, I appeal to all concerned not to disturb education under any circumstances, considering the profound importance of education in the civilizational development of the nation. Fortunately, there may not be any disturbance of education in the Assam Rifle School because of its location. Lamdam asigi puwari da singthaningai oina lehuraga daba court ki wail ama oina mamang sahi gi August ki tang taraga tareta iril turel da bora khaw amada manungda haptna sina phangkiba iko dagi
Pukri Hongbam Memi Chanugi Misiga Mari Lainana Numit Kunin Kirk Chatarakpa Court Kitizin Humzin Bada Nupi Ani Nupani Maral Laire Haina District and Section Judge Notishorina Ngarang Lautoki Bagal Loinana Ngasi sentence hearing Sataduna Memi Mihata January Ba Mui Mari Adugi Manunda Maru in a January Ba Ketrigao Maka Laikai Dagi Yung Kaibam Rohit Atopa Mingna Rajes Sahi Kungamapan Apokpa Wai Rahizudin Bhasi Tauduna Sibiki Serak Pinana Ba Court na Lautokre. Ngasigi sentence hearing aduna Maral Lady Haina Lautokraba, Ketrigo, Tambal Komaka Likaidagi, Muhammad Rafis Saha, Sahi Traimpan, Apokpa, Lakidaba Paruk Sahana, Mapunsi Super Jenda Lainaba, Wild Takre, Loina File in Lupa, Ising Amam Tian Nabasukanki, Maral Lady Haina Lautokraba, Ketrigo Maka Likaidagi, Rahena, Sahi Yankai, Apokpa, Abdullagi sentence hearing Asina. Sahi Om Jenda Labor Loinana, file in a Lupa Lishing Ama, Tina Wild Taki, Amadi, Lekai Adumatagi, Farjina, Sahi Kulumdoi, Apokpa, Havi Yoina, sentence sharing Ashina, Tataruk Jenda Lainaba, Wild Taki. Panbayabadi, Puki Hong Memi Chanu, among Sagi August, Ramari Tilpung, Makairom Tamatamda, MD Faris, Ahamaki Mayumda, Yumkaibam Rohit, Amasung, Muhammad, Faris Khan Anina, Machin Menchilaga Makodi, Medbagloina, Akan Baposhak Amat Formduna, Halamatung, Wara Kauda Hablaga, Turena Tadakibani, Memi Chanu Hakibi Kudam Sangdam, Amadi Memi Hatpada Taramba, Ising Punamakadu, Kangandana Bahona Kibani, Tautok Asi Matanga, Memi Apopi Mamana, Mamang Sagi Agastara Marida, Maki Machanupi, Mayum the Hajilak Haduna, Police complaint Amatawurena, Case Lokatuna Lakibani. Tungda Tadamaki Tang Tratiata, Ian Turin Ge Rapti, Ketuki Konda, Bora Kau Amagimanunda, Memi Shibakshang when a Punkibani. Hosik Pogi Merton attend break Amatang luxury. Manipur gi ahanba 24/7 cab service oriba lamjingba cab service na miyam gi sebada leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobiro 1800 1027 959 amadi 8794613154 Ekhogi website www.lamjingbacap.com Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Break matungda mayamom kahna taram nokchari Trans Asian Highway oigadoriba National Highway 102 gi Imphal More lambi paring double lane onabagi damak lambi sembagi thabak khumang sauksina sangsili Ministry of Road Transport Highway gi makhada Asian Development Bank na senthang pithaduna sathariba lambi sembagi thabak asi National Highway and Infrastructure Development Corporation Limited na implementing agency oiduna thabak suri lambi paring asigi kilometer 45.680 sangba mafam sing lane ani thokna ba honabada authority engineer oiriba feedback infra private limited amadi contractor GR infra private limited na apiba matamgi manungda thabak asi loshinabasu honari apunba senform lupa crore 457.77 oriba lambi paring asi loshinabagi pandam mathang sahigi October 15 fawani hauzik lambi pakthokpa asida chingi sarukta kilometer kuntraromdi temthokadauri madugi manungda kilometer 8.3 di mapung phana loshile kilometer mari amana akanba maongda thabak sathari company asigi makhada excavator kuntragani pan dumper 65 soil compactor grader mari JCB nipan water tanker manga transit mixer ani mailing machine ama seasonary hauzik thabak suba asigi achoba daita loriba National Highway and Infrastructure Development Corporation Limited ki official amasung contractor oriba GR Infra Project Limited ki official singna lambi semliba asi matangda wafam kaya ama fongdorakli law and order situation ju phattaba mafam oibanina masibu yam thuna akoi na yam thuna loi hiduna amutang di
ꯃꯌꯥꯝꯒꯤ ꯆꯠꯄꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯇꯨ ꯃꯣꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102 से मसी अमतंग पैकेज सेकेंड पैकेज से अमतंग थुना कोई लोइनबगी अमता कोइना जो कन्ना होना चाहिए। हम लोगों ने प्लान किया है कि जितना हमारा हिली पोर्शन में हाई लेवल वाले हिल्स हैं उनको हम मई लास्ट तक कंप्लीट कर लेंगे, कटिंग जो करना है हमको। और बारिश का सीज़न हमने कंसिडर किया है अपने प्रोग्राम में, जिसमें कि हम जो लो लेवल एरियाज़ हैं जहाँ लो हिल है उसको हम बारिश में टेकअप करें। तो इस तरह से हमने मानसून सीज़न को पूरा अपने प्रोग्राम में लिया है। प्लस कुछ कलवर्ट्स जो हम यहाँ पे बनाने वाले हैं वो हम प्रीकास्ट बनाएंगे, वो हम अपने यही प्लांट में बनाएंगे। हप्ता कंगजेबुंगदा ngarangdagi hoduna satharagliba ahum suba world bamboo workshop ki saruk ama oina malemgi tongan balaibak laktuna workshop asida saruk yariba architect singna ngasi hapta kangjebungda magi laibak ki akhanaba stall hangduna wana saba pukning huningai oiraba potlam sing yauna leitingi oiba model sing miyam da yengba phanghankhre masida natana manipur gi yelhomi singna sem saba pothok singisu mafam asida stall sing hangduna yengba phanghalli wagi pothok amadi model sing sananaba honabada changba khusu kolai sing mechanical engineer singna demonstrate tawduna miyam da utki. So it starts with the cross cutting machine. We take a long bamboo, it is nearly 30 to 40 feet length, then we cut as per our requirement. We cut it into 8 feet or 6 feet or 4 feet length, that is in the cross cutting machine. Then from cross cutting it goes into splitting machine. So depending upon the dia we split into different pieces, so that is called splits. After that split it goes into the thick slivering machine where at least 10 mm or 12 mm depending upon the bamboo thickness, there it is made. Then comes the thin slicer. Here we get a slivers of 1 mm. This is for making round stick of 1.3 mm dia. For making incense stick or agarbatti stick we need this bamboo stick of 1.3 mm dia. So we insert this sliver into it. Its thickness is more than 2 mm, 2 mm to 2.5 mm. Then it cuts into 1.3 mm dia stick. Now he will show you. Yeah, sure. Hoji wadagi aikoina hana khangnaramba mayam jidagi awonba ma mayam tabu yare wasidagi aikoina ugo compare tawada udagi hena wasina bu hena lasting oibagi fium da hoji chathari machi steel ga sab manana machi strength si laigani adagi aikoina u phangdre u chi amna tangchale haraju mahu chilaga wasina dum sijna ba yare wasidagi saba abu yamna for tiles furniture makan gi adum handicrafts in nataba mayam amase hojiksi puthokpa yare. Chemical ji akoina tonga sum chadna bi tonga ba chemical lei masigi chemical ji international allowed to boric acid ka borax ka ani ji akoina 1:1 da adumaina su sina ba yare 25 gram ani si torga mix torga akoina sina State asigi ramsa amadi SSA gi oza singi fangpham thokpa tha taruk ki tolop pithoktana thamba amadi regular employee oina lauraga promotion line PBW yaning daba phongdoktuna ngasi seizewalk strike ki nini chanba numittasu lamfen patalaiba education S office ta thomjinkhre ningai sangdana ba tholokpadagi khoisaunaraba oza singna education S office ki thongnau mingsel kaya thugai ngasi numit yungba matung pung taragani thoi makhairom tarakpa aduaida lamphel patalaiba education S ki office ta ramsa amadi SSA gi office oja singna thomjin khibaga loinana director unaduna intimation letter pinana ba honaba da office ki staff amaga oja singi marakta ningai sangdana ba thoki khoisaung naraba oja singna education S office ki thongnau mingsel sing thugai ki thongdok asigi pau hek phangbaga lamphel police ki team sangsilaktuna irang adu control taunana ba honaki tungda Imphal West ki additional SP LO Hemanta laktuna khoisaung naraba oja singbu themjin badagi irang adu nemthaki adumakpu yaning daba phongdoktana oja sing aduna office ki campus ta nungthin pung ohum fawba wakat mifam sathaki ngasi sangsing kiba khongjang adugi matangda ramsa SSA gi joint secretary Laisram Rai Chandra Maitaina tha taruk hena ramsa SSA gi oja singi tolo PB daba amadi asukuina thabak tawraklaba fawbada ramsa SSA gi oja singbu state employee oina absorb tawbidaba amadi promotion line clear cut ohen bidaba asi ramsa SSA gi oja singbu karisu laitana khanbani haibna chingba wafam kayama phongdorakhi.
लौखिबा एसएसए रमसा ओजा मैम रेगुलर ओइना गम मणिपुर गम लौगिबा खैगी एसएसए रमसा ओजा मैम सी ngasi phawda सर्विस मैटर से अखोदे क्लियर के ओइना खांग बिदबा और प्रमोशन की मतंग द करीमता क्लियर ओइना बिदबा प्रमोशन लेतबा तोलोब सी चही मदा अमु अनरक इंस्टॉलमेंट बेसिस पे बिदबा मिस्टेक न पिदबा सिना मरा मरगा खोसाव ओजा मैम ngara de horga इजन चथरकपनि मसे ओइना जनवरी तांग 19 दा ऑनरेबल मिनिस्टर एजुकेशन अदुगा ऑनरेबल चीफ मिनिस्टर दा अपना मेमोरेंडम पिसन जगरे तांगनि बाव मनुदा एक्शन लौबिरत्रगदि अखोय स्टेशन होने अदुगी मखा ताब अखोय एक्शन चथरकपनि अदो ngasi ko yanadi अखोय डायरेक्टर एजुकेशन दा अखोय साइलेंट प्रोटेस्ट मा तोरगा अखोय डायरेक्टर दा अखोय इंटिमेशन मा पिजे के तो गनि इंटिमेशन दा पॉलिसी अखोय मणिपुर दा तारिबा अखोय स्कूल दा चांगना काबिरेबा लिसिंग होम बचावा एसएसए रमसाय ओजाइंसी अखोय दाबि जे फंगद्रिबावा अखोय क्लास 10 12 के इन्विजिलेटर ड्यूटी लौररोय इलेक्शन की ड्यूटी लौजररोय अदुगा सिजबो स्ट्राइक से अखोय लोजबो चथगनि हाबगी मामदा अखोय इंटिमेशन लेटर पिसन जिगे तोबदा अखोय डायरेक्टर के स्टाफ अमना खितंग नुआइतबो वाता मा हायपदे खितंग नुआइतबो थोखिबनि अदो अमरोमदा ngasi ramsa SSA gi oza singna education S office ta nung thomjinduna office ki thongnau mingsel thugai khiba thodok adugi mathakta lamfel police na FIR ama lokhatkre hairi Catholic School Singa KCP People's War Group ka yasinaba puraktriba fawba Catholic School Singi ban service hayeng February tang taruk tagi leplagani school ban service tawjariba singbu aki akhang pibiganu haina All Manipur School Students Transporter Association gi General Secretary Jimmy Tongbramna appeal tawrakre ngasi numiyung bamatung wangkhaida laiba All Manipur School Student Transporter Association gi office ta pangthokiba pawgi mifam amada mahakna haiki hauzik Catholic School Singda lalho Loop KCP People's War Group की ओइबा डिमांड खरगा मरी लेनना कैथलिक स्कूल सिंगी बेन सर्विस तौरीबा बेन ड्राइवर सिंगदा लूप असिना अथिंगबा थंबगा लोइनना अथिंगबा सिंगी मायोक्ता करिगुंबा वेन सर्विस तौरमलाबदी हाइरिबा वेन सिंग अदु मफम मतम येंगदना खुद फावबा थागनी हाइबना चिंगबा वाफम कया थमलकबा असिना मरम ओइरगा थोखनिंगदबा थौदोक सिंग थोक्तनबा कुपना खनरबा मतुंगदा हयेंगदगी वेन सर्विस असि लेपा हाइना वारेप असि लौबनी तुंगी युंबी ओइरिबा महिरोय सिंगी कैरियर की येंगलगा अथुबा मतमदा Catholic School Sing amadi loop ki marakta yanaba puraknaba honabiu haina mahakna appeal tawkhi Biriba Catholic societies amadi demand tan bibi chenau sing marakta van service tawri bai chenau sing sida onjil laga akoi gi nakal ani nangam tan rakpada van service tawri chenau sing sida da sata bi film lak paji masidi tawbiganu haibjima appeal tawjari loina na akoi nakal ani ma ki amna conflict of situation jigi manung sida akoi van service tawbong amjaroi haibjima akoi parents ki from da thamjage haying February ki tang taruk tagi horaga akoi na matam khra de akoi van service lepsageni khoina lepchang ngai marak sida makata ba akoi gi oiba announcement ama lakri ba defense service lep kani leping marak sida demand tan bi chinau sing ama di Catholic society ji marakta yasin ba ma pubi ra kan da yamna peaceful oiba normalcy oiba academic atmosphere ma laihen biu hai ma koi public ta ama di parents da appeal tawjari Strengthening of seat system in the northeastern and unreached regions problem prospect and policies haiba hiramda numit humni chatharakpa national seminar ngasi Brims ki Jubilee Hall da loisinkhre Central Agricultural University Imphal ICR Research Complex for Northeastern Region Hill Region Manipur Center Imphal amadi Department of Agriculture Cooperation amadi Farming Welfare gi mityeng makhada Indian Society of Seed Technology New Delhi na sinduna pangthokpa numit humni gi national seminar loisinbagi Ramduda Agriculture Minister V. Hankhalian, Central Agriculture University Imphal gi Vice Chancellor Professor M. Premjit, ISST gi Vice President Dr. J.K. Sharma, Organizing Secretary Dr. L. Megachandrana Thaurammapu oina saruk yaki. Session taruk thokna khaidoktuna pangthokiba seminar aduda akhang ahai kaya na presentation kaya puthoki agriculture gi lamda khang hairaba scientist research scholar yauna khang hairaba miyoi kaya na saruk yaki. Seminar aduga mari lainana ISST Award Singsu Yanthoki Agriculture Minister V. Hankhaliana State Asida Agriculture gi Southok Asi Darkar Oiriba Masing Suna Fangdri Bharat ki Oina 2022 da Thamliba Pandam Asi Pangnaba Honabada Farmer Kaya Tholokpa Darkar Oiri Amaromda Anova Technology Kaya Sijinaba Darkar Oi Manipur Sarkar Nasu Agriculture Department na Tongan program Kaya Paikhatli Ngasi Loisinkiba Seminar Asida Lauba Declaration Adu Thabakta Onthok Minanaba Honasi Haiki State departments
We had framed the strategy for doubling farmers' income by the government of Manipur in consultation with the cited ICR, CAU, and in collaboration with the State Agriculture Department. Private school gi oza sing board na lauba parikya da saruk yahallaroi haina board na thamlakiba wafam adubu yaning daba phongdoktuna All Manipur Private School Association kauba loop amana tha asigi taragi ahing nongyai dagi tarani thoi gi ahing nongyai fauba ban kauguni haina tauramba adu tauraroi loinana All Manipur Private School Association hariba organization asi khudak tagi thupchan baga loinana hanagi leijaramba loop All Manipur Recognized Private School Welfare Association da punsil le haina desam gi General Secretary Sital Oinamna Haikre ngasi numidang wairam sagolban moirag lerekta laiba desamgi office ta All Manipur Private School Association amadi All Manipur Recognized Private School Welfare Association na mihut chingyao na pangthokiba paugi mifam aduda mahakna makha taraduna lamdam asida ani thokpigi hainabi ama lairi ani thokpigi hainabi asina maram oiraga thabak thauram khuding makta tung hanbagi choba machak ama oiri All Manipur Private School Association amadi All Manipur Recognized Private School Welfare Association gi mihut singyao na desam gi mihut singyao na punna phaminaduna wakhal taminar batungda All Manipur Private School Association hariba anoba loop asi thupchinduna All Manipur Recognized Private School Welfare Association da punsinabagi phirep asi laurakpani tungda matau asumna lanai da interest ta tongan ba loop semduna dabi tawbagi hainabi asi tawbiganu haina mahakna haikhi hariba khudamukto All Manipur Private Recognized Private School Welfare Association gi Mute Singa amadi Democratic Students Alliance of Manipur Desam gi office ta punna bab taminaba amadagi ekoi hariba khongjing do handok chare general strike tawbu leroi lona matung tarak thabak tharam khudimakta the All Manipur Recognized Private School Welfare Association gi punna sangsi minagani aduga All Manipur Private School Association haiba hariba adugi association sunga si amnu mistegi ekoi madu mutat chare haya famji ngasi leba miyamda ekoi thamjari Paugi mifam aduda All Manipur Private School Association gi General Secretary Barun Oinam amadi All Manipur Recognized Private School Welfare Association gi General Secretary L Joy Kumar nasu wafam kayama thamlaki budini adubu ngasi haiba numisrigi All Manipur Private School Association haiba asi All Manipur Recognized Private School Welfare Association da punchilaga akoina private school singi oba tongan ba demand sing loinana Board of Secondary Education Manipur na singadoriba high school living certificate examination asida mahiroi thagadoriba angang sing asida aki dujung poktaba thabak khudimak akoi punna lokhat minaba haiba wari badu ngasi haiba numit sida akoi punna yaminajare Ngarang February tang mari dagi hoduna seize work strike khongjang sansin kiba Jenims ki nurse amadi staff sing ase Manipur Government ki Chief Secretary Suresh Babu ga wari sanaduna yanaba purakpadagi khongjang handokre Jenims tang asi pangthokiba paugi mifam amada Nurses Association Jenims ki Publicity Secretary Nawrem Zenina matam sangna namsinduna thambiraklaba nurse amadi staff singi pifam thokpa demand sing asi pitoktana thambabu yaning daba phongdoktuna tangai fadana thabak lepagi khongjang asi sangsin khibani adubu ngasi International Peace and Social Advancement IPSA gi mihut sing yauna Manipur Government ki Chief Secretary Suresh Babu ga wari sanaduna yanaba purakpadagi khongjang asi handokpani haina mahakna haikhi akoi da thajaba bibire akoi gi demand sing se athuba matamda thabak oina pangthok pirakani haibire ngasi phawbodi memorandum of understanding di inadri akoi gi thajabadi hayeng gi ju ama talk ama leiri discussion ama aduda soidana inagani haina thajai karigumba adugi inabaduna akoi gi apamba akoi gi agenda singje thabo oina pangthokbada oigadabu oiragadi khongjang se call off tawjagani natragadi akoi na hana dum plan tawriba aduda dum chathajagani hoji gi oina di suspend tawraga leijari Hauzik Sathariba Kunsuba Livestock Census asigi matung ina sarkar gi scheme sing thadharakadaba maramna yumthong khudingda livestock masing thiba lakpa khuding makta miyamna cooperation pibiu haina Veterinary and Husbandry Services Dr. Aisaubana appeal tawrakli aikhoi gi paumina Dr. Aisaubaga sanjen thongda leiba mahaki office chamber da khanana unaba amada mahakna hai sahi manga khudingi livestock masing thibagi thabak sathai Kunsuba Livestock Census October 10 dagi hoduna March 13 fawba chathagani livestock census asigi dumak enumerator
Chamaga Yankegi Nithoi Supervisor Kuntramathoi Scrutiny Officer Taranithoi na punna thaudang lauri mamangi sahi singa manadaba mawongda Digital India mapung phanabagi pandamda ahanba oina tablets computer gi matengdagi data collection tauri haina phongdokhi Bharat Sarkar gi doubling the farmers incomes pu mapung phanaba honabada achumba asengba census report mathau tai report adugi matung ina sarkar gi sakhwat thaurangi oiba scheme sing thadharakadabani nakalamaromda hauzik phawbagi oina Manipur gi ching amadi tampuna khungang lising ahunga chahunga nimpurom cover toba ngamle haiki si ai kamai kadoi haido kadoi no ai haido pom thukte na haido oi gain tongna issue mayam ama yawi madu koi lekai dugi khungang dugi volunteer sing club ki dei civil society organization sing concern authority ga wari se phajina pau se phauna jaraga kona budi convince tawraga tawbirei nupi numerator sina my family se puraga village da leega lambi thong khudong chadabani na loidabadi yadabani na maduna koina smani amwana koina honna jariba mayam gi kanu tawusida cooperation bazagi section khuding makti gi cooperation PBO na koi department gi site gi hasan gi loising gi site gi mayam da appeal sum tawjari Hauzik Pawgi Marakthana Atem break amatanga lagjari Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi muglengchin biroksi mobile furniture Capital near Infal Products. The Great Wedding Sale by Mobile Furniture. Manipur ihan hangoin handuksaba Green Can Industries masida commercial kitchen equipments amadi bakery item makhal suna khangiragani. We're very thankful for Green Can Industries and what they have done for us so far. So together we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services yamna pending our entrepreneurs in Green Can Industries that depend on yani We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industries is the best. Green Can Industries is the best. Adum so mutang lenshin birakuna apupa marol dikamasta tanabiu aikoigi address Green Can Industries Mahangum Lekai SBI ATM building. Green Can Industries for better baking. Breaking matungda mayamba mukahana taram noksari tha asigi numidangda amukok na sinduna lamdam asida CA bill gi mari lainana satkiba rally da pendabagi kholaw lawbada down yolhomi haina lawkibagi video social media da paksana sandorakpana communal oiba thodok sing thoklagadra haibagi singnaba leire haina khwai nungseng sintha lupki president Tensubam Laisemba Maiteina ngasi Manipur Press Club ta pangthokiba paumisinga unaba amada haikre mahakna makhata na haiki rally adubu sinkiba amadi ngasigi laingakna communal oiba thodok sing thokringeda matam sana mi yeng sangbiu thodok asina maram oiraga lamdam asida pamdaba thodok sing thoklaklabadi madudagi apha phatagi khudingba rally aduna sinkiba sing amadi BJP laingakna pugadabani hainasu phongdokhi chaliba rally duga chanada mongda down jalong mi harak pasida masina khogi tene group sigi marakta communal round amukak tholokpagi phurupki irang tholokpagi changji jam wang lerakpasida masi Manipur Sarkar BJP amasung rally sibu silebasina masi daita pugadabani communal round se tholok pataragadi haiba loina athuba matamda koina paliba lenga asina masi ga mari leina masi phajan bidana kari tobu ya ge habido Taramathoi Suba Manipur Bidan Sabagi Tare Suba Mifam Tha Sigi Kungi Ayuki Pung Taramathoi Dagi Haunanaba Governor Dr. Nazma Haptulana Samon Taukre Bharat Sangbidan ki Article 174 Clause 1 gi Makhada Session Asi Sathanaba Samon Taukibani Hiram Asiga Mari Lainana Manipur Legislative Assembly gi Secretary M. Ramani Debina Serolamasu Thokre
All Manipur Water Resources Department Manipur Employees and Workers Organization Sinduna ngasi PWD Complex ta wakan mifam sathakre khongjang aduda pithok tana leiba tha tarani thoigi phangpham thokpa khusuman pithok piu amadi work charge amasung master role worker singbu regularization tau haibagi dabi taukhre ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯑꯃꯁꯨꯡ ꯋꯥꯛꯆꯥꯁꯤꯡꯒꯤ ꯐꯪꯐꯝ ꯍꯛ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯗꯤ ꯑꯣꯏꯔꯒ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯐꯦꯁꯤलिꯇꯤ ꯑꯝꯇ ꯐꯪꯗꯅ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯁꯨꯝ ꯂꯦꯜꯂꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤ ꯑꯣꯚꯔ ꯄꯥꯔ ꯑꯣꯏꯗꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛꯇꯤ ꯄꯣꯊꯥꯕꯒꯤ ꯇꯥꯏꯃꯤꯡ ꯂꯥꯛꯑꯕ ꯑꯩꯈꯣꯏꯗ ꯔꯤꯒꯨꯂꯔ ꯀꯔꯃꯆꯥꯔꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯟ ꯍꯥꯏꯇꯥꯔꯦ ꯊꯕꯛꯇꯤ ꯄꯣꯊꯥꯔ ꯃꯇꯨꯡꯗ ꯐꯪꯕ ꯌꯥꯕ ꯐꯦꯁꯤलिꯇꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯅꯤꯜꯅꯦꯕ ꯀꯔꯤꯝꯇ ꯂꯩꯇꯦꯕ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏꯒꯤ ꯅꯤꯌꯣꯝꯗ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯀꯠꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨ ꯇꯣꯂꯣꯞ ꯊꯥꯗ ꯅꯠꯇ꯭ꯔꯒ ꯇꯣꯂꯣꯞ ꯄꯤꯊꯣꯛꯄꯤꯌꯨ Kasigi DC na housing MGNE RGS ki allocation thoktana leiba asi laibak thibani karigumba tha asigi taruk phawbi manungda fund allocation thoktaba tarabadi Imphal East Zilla Parishad ki member singna DC boycott torgani haina ngarang porompat leiba panchayat bhavan da pangthokiba pawgi mifam amada Zilla Parishad member singi mahut Chiladuna Usekon Nongsup Zilla Parishad ki member Seram Nikena Fongdokre Mahak Namakha Taraduna Center dagi Imphal East District MGN REGS ki Damak Thadarakba Lupa Kro Tara Mapanga Lakh Humdoigi Senpambu Matam Sana Pithoktana Lady District Asigi DC na Senpam Asi Thadokpada Manung Mapan Fauna Uba Mawongda Tawbidaba Asi Zilla Parishad member Shimbu Thawai Dabani Maramaduna Misang Sanganai ba Mawongda Fan Phajinduna Thamliba DC bu Sindokpiu Harakli Ngarang numidang wairam Tengnopal Police Station gi SP Soibam Ibom Sagi Midyang Makhada More Police Commando gi Kangbuna Imphal More Lambi Paringda More dagi Imphal tamna lakpa Maruti Suzuki registration number MN06LA 6857 check tobagi thabak chathabada mioi ama lupa crore amaga lakh kunthra rongi oigedaba number 4 gram Chatruka Yankai ga konana fagat kre Paraba mioi adu More Ward number 7 Sabang 5 village dagi Thongkhalyan Hawkip Chahi Kuntra Apokpa Janpau Kowi Mahakna number 4 sing adu tongan ba packet Yankai da haplaga gari adu gi thongi nakanda lo laga purambani Nakala maromda naf ki kangbuna su singjamai singa makha dagi mioi ani lupa lakh amarom gi oigedaba WY tablet ka konana fare Paraba sing aduna Lilong Khunau dagi MD Rizan Chahi Kungamari Amadi Lilong Haino Makongdagi MD Farhad Khan Chahi Kunni Makoi ani dagi angoba machugi I-20 car amasu fagat lehairi Amaromda ngasi ayuk pung 8 nimfu mangarom taba matamda naf kangbuna Imphal gi International Airport ki cargo warehouse mamangdagi mapu masakhangdaba opium kg ani fagat kre phagalaba opium adu ngari amasung akangba nga singi marakta leirambani Tha asigi ahomgi numidang pung 12 rom taba matamda Lamlai Police Station gi manung chanba singkhai mayai lekkaida wahengbam pamheiba amadi mahaki masanupi malem nganbibu sakhangdaba mioi ahumna masagi mayummaktada nongmaina kaplambagi thongdokpu yaningdaba fongdoktuna ngasi singkhai mayai lekkai singkhai youth club maira paibi amadi khurai maira paibi amadi club singna apunba coordinating body khurai ga loinana miyamna wakat mifam sathakibaga loinana warep ahum lokre warep sing adugi manungda thongdok asigi langla lanjing lengang na numit nini gi manungda puthokuna sairak pidrabadi makhatana akanba khongjang sangsinba amadi athuba matamda singkhai khunda police outpost amat hangbani Naga Furup Singi Oiba Maru Marang Hunbagi Kumhai Lui Ngaini Sahi Asigi Oina Understanding True Culture Haiba Timda Naga People's Organization NPO na Yumbu Oiduna Tha Asigi Taramanga da Senapati District Headquarter da Pangtok Lagani Hairi BJP Nauria Pakhang Lakpa Mandal na Sinduna Hana tongan pa party da yauram laga handakta nauna BJP da sanglakhraba Nauria Pakhang Lakpa Kendra gi polling station 21/29 Maitram gi worker sing asi Kendra sigi MLA S Subhasandrana haraukta yamna okre Lamphel da leiba MLA gi quarter da pangthokiba okpugi thoram aduda BJP Manipur Pradesh ki General Secretary and Nimbus Mahila Mandal gi President ke Inausana Singba Mioi Singna Sarugyaki Thorom aduga mari leinana Paumi Singda MLA Subhasandrana hai Chief Minister N Biren Nalu
ꯂꯨꯆꯤꯡꯕ BJP ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯆꯪꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯗꯒꯤꯁꯨ ꯍꯥꯟꯅ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯗ ꯂꯩꯔꯝꯕ ꯊꯧꯃꯤ ꯀꯌꯥꯅ ꯆꯪꯂꯛꯄ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ BJP ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯈꯤ सरकार असिना पाइखललिबा मरुइना नौरिया पाखंग लाप केंद्रदा पाइखचरिबा थबक थोरम मयामसी पेंबेदना मैत्रम अवांग 21/29 की पोलिंग स्टेशन असिगी हाना तृणमूल कांग्रेस ता वाकर ओबिरंबा NIDP दा वाकर ओबिरंबा कांग्रेस ता टेक्नोपॉल डिस्ट्रिक्ट की मोरे सब डिवीजन की मनुंग लाइबा एस मॉल जोल विलेज ता गो टू विलेज की थौरम पांथोक्रे खुल अदुगी कम्युनिटी हॉल दा पांथोखिबा टेक्नोपॉल DC आइस रूपचंद्र ADC मोरे M राजकुमार अमदी असम राइफल्स की मेजर RK शर्मना चीफ गेस्ट प्रेसिडेंट अमसुंग गेस्ट ऑफ ऑनर ओइखी थौरम अदुगी सरुक अमा ओइना लैंगा की तोंगान बा लोइसंग सिंगना खुंजा सिंगदा कानबा कया फंगनखी NACN-IM की मकोक थोंग सिंगना पिरक पाव की मतुंग इन्ना था असिगी तरामाथोइदा दिमापुर दा पांथोकदौरिबा नेशनल हो असेंबली दा मुइबा सरुक यागदौरी महाक लाकपगी मरु ओइबा मरम अमना लुप असिगी प्रेसिडेंट अमदी वाइस प्रेसिडेंट खननबा ओइरमगनी हाइना पानरी पनबा याबदी इसाक सीसी सु अमसुंग खोले कोन्याक लैखिद्रबा तुंगदा प्रेसिडेंट अमसुंग वाइस प्रेसिडेंट गी फम सिंह हांगदुना लाखिबनी क्यू टुकी अमसुंग तोंगमेट कोन्याक ना फम अनी की मिरेप ओइबा याना लैरी फम अनी की मिखल नेशनल हो की असेंबली मनुंगदा मिखल पांथोकपा याना लैरी ngasi nungthil phongna khiba pause singda kari kari maru oiba paw yauribage habadu mayam punamuk mieng taminasi Pandam Bora Kaumung the Namsil Lagahativa, Memichanugi Mishida Chenava, Rohit, Fashi Tonaba, Court Nawail Takre. CA will withdraw to Grifawa, Ayang the Matam Kakna, Miamna, Lambi Tokna Mass Protest to Widori. India Lingaki Matakta, Sapsana Teganava, Sem Share, Manpack. Ayaba Bibinavara Yashavada, supplementary bin on Tangani, Ram Matav. Koido Tilabozasina, Education SK Office to Gaikre. Kanglai Paki Maira. Nupi hatpagi maranda ko namiyoy ama fashi tawrga hatnaba rai lauk thokre Rajya Sabha budget mifamda CA bill asi supplementary bill ama oina puthokpa yai Ram Madhav Delhi da leiriba Congress ki kangmuna opposition ki leaders sing ngasi su unaba hokre Economic blockade amadi ban namaram oiduna gari kaya jiribam da panduna leiri February taragi ban sogatte haina lauk thorli Pauk jail man pack na CA bill widow tawdi fawa matam kaltana sit in protest satana lauk thokre Leibak kama sakot hanbada education da makal amatagi apan bapiroi dabani governor CA bin gi mayokta miyam na matoi na lepin nasi Manipur lengak na hanna yingbidre students union memi mihata chena barohit sibigi dandi pikre Loislak pada maru iba paw amuka hanna Hauzik Sathariba Rajya Sabha की बजेट सेशन दा CA बिल असी सप्लीमेंटरी बिल अमा ओइना मतम अमदे हेक्ता पुथोकपा याय हाइना राम माधवना हाइक्रे मेन पैक ना हयेंगदगी लैबाक मियामना लंबी लमजाउद थोक्तुना खोंजंग संगसिनबियु हाइना लाउथोक्रे हौरगलिबा आंगांसिंगी पुंसी लेपकदोरिबा महै मसिंगदा मरम चादना अपनबा पिरोइदबनी हाइना मणिपुर की गवर्नर डॉक्टर नजमा हप्तुलाना फोंदोक्रे अमदी मेमी मिहाता मरु ओइना चेनबा युंखाइबम रोहित फासी तौदुना हाननबा राय ताक्रे ngasi gi onadi manipuri paw matang sida loizare times of manipur news mi eng tabi punamakpu arunbalana amukka hana khurumjari